ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯇꯦꯝꯕꯤꯁꯨ ꯑꯃꯅꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯇꯦꯝꯕꯤꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯁꯛꯍꯦꯟꯕꯤꯒꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯔꯤ ꯇꯦꯝꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯊꯕꯛ ꯁꯨꯕ ꯉꯝꯂꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯈꯨꯜ ꯑꯗꯨꯃꯒꯤ ꯌꯥꯎꯕꯨ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯦꯝꯕꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤ ꯃꯄꯥꯜꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕꯗꯤ ꯁꯛꯍꯦꯟꯕꯤꯅ ꯈꯨꯝꯃꯤ ꯑꯩꯅ ꯁꯦꯟꯅꯕ ꯌꯥꯎꯁꯤꯡꯗꯣ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯀꯥꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯈꯣꯏꯁꯤꯡꯗꯨꯕꯨꯃꯈꯣꯏꯒꯤ ꯃꯀꯣꯜꯁꯤꯡ ꯑꯗꯨꯗ ꯍꯨꯏꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯉꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯈꯔ ꯉꯟꯅ ꯍꯨꯏꯖꯤꯟꯕ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯅꯪꯅ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯁꯦ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯅꯆꯥꯅꯃꯣꯝ ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏꯌꯦ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯑꯁꯦ ꯅꯨꯄꯤꯅꯤ ꯃꯗꯨ ꯀꯥꯎꯒꯅꯨ ꯃꯁꯤꯇꯅꯤ ꯍꯣꯏ ꯕꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯉꯥꯡꯅꯤꯡꯈꯤꯕꯁꯤꯅꯀꯣ ꯉꯥꯡꯗꯕ ꯌꯥꯔꯤꯕꯣ ꯅꯪꯅꯒ ꯈꯔ ꯄꯪꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯁꯤꯗ ꯏꯃꯥ ꯏꯆꯥ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯣ ꯃꯗꯨꯗ ꯋꯥꯔꯒꯗꯧꯔꯤꯕꯁꯦ ꯑꯩ ꯏꯊꯟꯇꯅꯤ ꯃꯗꯨ ꯈꯪꯅ ꯆꯠꯂꯣ ꯐꯔꯦ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯍꯥꯝꯗꯣꯛꯂꯨꯔꯣ ꯑꯗꯨꯒꯅꯦ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ ꯍꯧꯖꯤꯛꯇ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗꯅꯦ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕꯅꯤ ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ ꯏꯃꯥ ꯊꯨꯅ ꯊꯣꯡꯂꯛꯀꯦ ꯑꯗꯣ ꯏꯃꯥ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯁꯤꯀꯣ ꯑꯍꯥꯎꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦꯕ ꯍꯣꯏ ꯁꯛꯍꯦꯟꯕꯤ ꯍꯧꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ ꯇꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅꯗꯤ ꯂꯩꯇꯕꯅꯤꯅ ꯏꯪꯈꯣꯜꯗ ꯄꯥꯜꯂꯝꯕ ꯍꯪꯒꯥꯝ ꯃꯅꯥ ꯈꯔ ꯑꯁꯦ ꯍꯦꯛꯇ ꯍꯦꯛꯆꯤꯜꯂꯒ ꯊꯣꯡꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯑꯗꯨꯃꯛ ꯍꯪꯒꯥꯝꯁꯤꯕꯨ ꯊꯣꯡꯕ ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯍꯣꯔꯦꯟ ꯏꯆꯥꯅ ꯍꯥꯎꯇꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯝꯕ ꯑꯣꯏꯔꯒꯗꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏꯗꯕꯅꯤ ꯈꯪꯗ꯭ꯔꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅꯕꯨ ꯇꯝꯕꯤꯔꯝꯂꯤꯕꯅꯣ ꯌꯦꯡꯕ ꯇꯥꯔꯦ ꯋꯥꯅ ꯅꯪꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯅꯣꯡꯃꯇ ꯆꯔꯥꯗꯕꯨ ꯋꯥꯠꯇ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯏ ꯑꯐꯪ ꯑꯐꯪꯕ ꯆꯥꯏ ꯂꯥꯏꯔꯕꯒꯤ ꯃꯊꯦꯜꯅꯕꯨ ꯀꯌꯥꯝ ꯍꯥꯎꯔꯨꯒꯅꯤ ꯍꯥꯎꯇ꯭ꯔꯕꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯕ ꯇꯥꯏ ꯇꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯁꯛꯍꯦꯟ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯁꯛꯍꯦꯟꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯥꯛ ꯆꯥꯐꯝ ꯃꯄꯥ ꯑꯗꯨꯗ ꯐꯝꯊꯩ ꯇꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯕꯨ ꯄꯤ ꯇꯦꯝꯕꯤꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯆꯥꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯟꯁꯥꯡꯁꯤꯗꯤꯅꯦ ꯍꯪꯒꯥꯝꯅꯤꯅ ꯇꯦꯝꯕꯤ ꯈꯨꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯁꯛꯍꯦꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯉꯤꯍꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯍꯪꯒꯥꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯑꯌꯨꯛꯁꯨ ꯅꯍꯥꯟꯁꯨ ꯍꯪꯒꯥꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯨꯃ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯐꯪꯗ꯭ꯔꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯦ ꯅꯣꯡꯃꯇ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯕ ꯐꯪꯖꯗꯦ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯖꯗꯦ ꯁꯛꯍꯦꯟꯕꯤꯅ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯪꯒꯥꯝꯅꯕꯨ ꯀꯌꯥꯝ ꯍꯥꯎꯅꯤ ꯐꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯁꯤꯜꯂꯛꯂꯕꯗꯤ ꯆꯥꯅꯤꯡꯉꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯍꯪꯒꯥꯝꯗ ꯑꯗꯨꯝ ꯇꯥꯔꯦ ꯇꯦꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯥ ꯅꯪꯁꯨ ꯆꯥꯔꯣꯗꯅ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯍꯧꯔꯁꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯏꯃꯛ ꯃꯛꯁꯤꯟꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯀꯩꯗꯧꯔꯤ ꯏꯃꯥ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯁꯨ ꯈꯪꯖꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ, ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ, ꯁꯦ ꯆꯥꯛꯁꯦ ꯆꯥꯔꯣꯕ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯍꯪꯒꯥꯝꯃꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ꯫ ꯏꯃꯥ, ꯌꯥꯝ ꯍꯥꯎꯕꯖꯥꯠꯅꯤ, ꯇꯨ ꯑꯩꯗꯤꯅꯦ ꯆꯥꯛ ꯆꯥꯕꯒ ꯂꯣꯏꯗꯣꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯆꯥꯛꯈꯨꯝꯗꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯃꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯆꯥꯔꯤꯕ ꯑꯁꯤꯗꯤ ꯍꯤꯡꯅꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯁꯤꯃꯨꯛ ꯍꯥꯎꯕꯗꯤ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯕꯦꯝꯃ, ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯒꯦ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯎꯀꯣ꯫ ꯑꯩꯕꯨꯗꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤꯅꯦ, ꯅꯪꯇ ꯍꯥꯟꯅꯅꯦ ꯉꯟꯅ ꯍꯟꯅꯅꯕ ꯍꯣꯠꯅꯧ꯫ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯍꯣꯏꯕ, ꯀꯥꯎꯔꯣꯏꯕ꯫ ꯇꯦꯝꯕꯤ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯍꯥꯛꯀꯤ ꯌꯥꯎ ꯁꯦꯟꯕ ꯑꯗꯨꯕꯨ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯌꯥꯎꯁꯤꯡꯗꯣ ꯃꯗꯨ ꯃꯉꯥꯏ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯅꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯑꯃ ꯇꯧꯔꯝꯂꯒ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯂꯤ꯫ ꯅꯨꯡꯁꯥꯁꯤꯁꯨ ꯐꯖꯅ ꯁꯥꯒꯠꯂꯛꯑꯦ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯛꯂꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯅ ꯌꯥꯎ ꯃꯌꯥꯝ ꯑꯗꯨ ꯁꯦꯟꯗꯨꯅ ꯂꯩꯔꯨꯒꯗꯣꯏꯅꯤꯀꯣ꯫ ꯂꯥꯏꯔꯕ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯨꯔꯕ ꯑꯩꯁꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯊꯟꯇ ꯁꯨꯝ ꯆꯠꯄꯗ ꯆꯤꯡꯌꯥꯗꯨ ꯌꯧꯔꯦ꯫ ꯌꯥꯎꯁꯤꯡ ꯑꯗꯨ ꯃꯄꯨꯁꯤꯡꯅ ꯆꯤꯡꯌꯥ ꯑꯗꯨ ꯇꯝꯅ ꯌꯥꯎꯁꯤꯡ ꯑꯗꯨꯕꯨ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯌꯥꯎꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯌꯥꯎꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯟꯖꯔꯝꯃꯤ꯫ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯜꯂꯤꯕ ꯌꯥꯎ ꯃꯌꯥꯝ ꯑꯗꯨ ꯐꯅꯗꯤ ꯌꯥꯝꯃꯤ꯫ ꯍꯦ, ꯁꯣꯝꯗ ꯆꯠꯂꯨꯅꯦ ꯅꯈꯣꯏꯕꯥꯎ꯫ ꯁꯣꯝꯗ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯎꯋꯣ꯫ ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ, ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ꯫ ꯑꯃꯨꯛꯁꯨꯅꯦ ꯐꯨꯁꯨ ꯐꯨꯅꯤꯡꯗꯦ, ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯐꯨꯕꯤꯗꯕ ꯑꯁꯤꯗ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯅꯈꯣꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯌꯥꯎꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯏꯗꯨꯅ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯅꯥꯄꯤ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯗ ꯍꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯎꯀꯣ, ꯑꯃꯨꯛ ꯆꯠꯊꯣꯛꯂꯝꯒꯅꯨ꯫ ꯅꯈꯣꯏ ꯁꯦꯟꯅꯕꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯨꯝ ꯂꯥꯡꯕ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯊꯥꯏ꯫ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯐꯧꯕ ꯌꯥꯕ ꯐꯧꯔꯨꯔꯒ ꯎꯔꯨꯝꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ꯫ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯅꯤ꯫ ꯅꯨꯡꯉꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯁꯨꯝꯅ ꯎꯈꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯑꯁꯤꯗ ꯆꯤꯡꯈꯣꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯣ? ꯅꯝꯕꯣ ꯑꯃꯁꯨ ꯀꯟꯅ ꯌꯥꯜꯂꯤ, ꯑꯗꯨꯒ ꯀꯟꯅꯁꯨ ꯆꯦꯜꯂꯤ꯫ ꯁꯥ ꯀꯩꯅꯒ ꯇꯥꯟꯅꯔꯛꯂꯕ ꯖꯥꯠꯂꯥ? ꯃꯃꯤꯠ ꯑꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯅꯕ ꯀꯟꯅ ꯆꯦꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯃꯐꯝ ꯑꯁꯤ ꯃꯇꯪꯒ ꯂꯥꯟꯊꯣꯛꯂꯕꯗꯤ ꯏꯔꯥꯏ ꯂꯥꯏꯔꯗꯕꯅꯤ, ꯈꯨꯝꯗꯧꯕꯅꯤ꯫ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯔꯛꯂꯤꯕ ꯁꯒꯣꯜꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯑꯦꯅꯦ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯌꯧꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ꯫ ꯑꯩ ꯀꯗꯣꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯂꯣꯠꯀꯅꯤ? ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯣꯠꯁꯤꯒꯦ ꯍꯥꯏꯅ ꯃꯃꯤꯠꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯀꯨꯠꯄ ꯃꯐꯝ ꯑꯃ ꯂꯩꯔꯤꯕ ꯀꯣꯝ ꯃꯆꯥ ꯑꯗꯣꯝꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯀꯣꯝ ꯑꯁꯤꯗ ꯄꯥꯛꯊꯗꯨꯅ ꯑꯣꯏꯅ ꯂꯣꯠꯂꯒꯦ, ꯃꯁꯤꯅ ꯐꯔꯅꯤ, ꯀꯅꯥꯝꯇꯅꯁꯨ ꯎꯔꯔꯣꯏ꯫ ꯀꯣꯝ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯎꯈꯥꯗ ꯐꯝꯂꯤꯕ ꯁꯛꯍꯦꯟꯕꯤꯅꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ,
ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯀꯣꯝ ꯑꯁꯤꯗ ꯂꯣꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯨꯡꯗ ꯀꯅꯥꯅꯕꯨ ꯇꯥꯟꯅꯔꯛꯄꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯡꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯉꯛ ꯊꯥꯡꯀꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯔꯤ꯫ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯣ? ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯀꯣꯅꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯁꯨꯔꯝꯂꯒ ꯁꯅꯥ ꯂꯤꯛꯁꯤꯡꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ꯫ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪꯕꯨ ꯍꯦꯛ ꯐꯪꯕꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯦꯛꯀꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯟꯅ ꯇꯥꯔꯛꯄꯅꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯍꯨꯔꯥꯟꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯔꯛꯄꯗ ꯆꯤꯡꯌꯥꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯌꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯌꯥꯎꯅꯤꯅꯦ ꯃꯁꯤꯗꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯂꯣꯠꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯍꯥꯛꯇꯣ ꯀꯔꯤꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯜꯂꯝꯈꯤꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯎ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯝ ꯃꯅꯨꯡꯗ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯛ ꯈꯖꯤꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯊꯤꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯑꯩꯕꯨ ꯊꯤꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯀꯣꯛ ꯍꯟꯈ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ꯫ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯖꯤꯛ ꯑꯁꯤꯗꯪ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏ ꯍꯥꯏꯕꯒꯦ? ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ꯫ ꯑꯩꯒꯤ ꯂꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯨꯝꯈꯤꯒꯦ꯫ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯝꯃꯤ꯫ ꯎꯈꯥ ꯃꯈꯥ ꯑꯗꯨꯗ ꯐꯝꯂꯤꯕ ꯁꯛꯍꯦꯟꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯎꯔꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯁꯦꯟꯅꯗꯨꯅ ꯊꯝꯂꯤꯕ ꯌꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯅꯒꯟ ꯑꯁꯦ ꯄꯥꯛꯊꯗꯨꯅꯒ ꯌꯦꯡꯉꯤꯅꯦ꯫ ꯍꯩꯁ, ꯁꯣꯏꯗꯅ ꯍꯨꯔꯥꯟꯈꯤꯕ ꯇꯥꯏ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯥꯏꯍꯧꯈꯤꯒꯦ꯫ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯍꯦ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯒꯤꯁꯦ ꯌꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕ꯭ꯔꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯕꯨ ꯎꯗꯕ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯤꯠꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯑꯗꯨ ꯍꯣꯡꯂꯝꯗꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯌꯥꯗ ꯐꯖꯔꯤꯕ ꯅꯨꯄꯤꯅꯣ! ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯗꯈꯩ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕꯣ? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯇꯥꯖꯩ꯫ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅꯣ? ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯅꯠꯆꯗꯦ꯫ ꯍꯨꯔꯥꯟꯕ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯔꯗꯤ ꯀꯩꯗꯧꯔꯤꯕ? ꯍꯨꯔꯥꯟꯕ ꯊꯤꯕ꯫ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕ? ꯀꯔꯤꯒꯤ ꯍꯨꯔꯥꯟꯕ ꯊꯤꯔꯤꯕ? ꯅꯪꯅ ꯈꯪꯂꯔꯣꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯁꯤꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯥꯎ ꯑꯃ ꯀꯟꯅ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯍꯪꯉꯤ, ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯣ ꯈꯥꯎ ꯄꯥꯏꯕ ꯍꯨꯔꯥꯟꯕꯗꯨꯔꯥ? ꯃꯥꯅꯦ꯫ ꯅꯪ ꯈꯪꯕ꯭ꯔꯣ? ꯈꯪꯉꯦ꯫ ꯃꯍꯥꯛ ꯑꯗꯣꯝꯗ ꯆꯦꯟꯈꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯇꯞꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯏ꯫ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯀꯣꯝ ꯃꯆꯥ ꯑꯁꯤꯗꯅꯦ ꯆꯣꯡꯊꯗꯨꯅ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯣꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯩ ꯑꯗꯨꯒ ꯀꯣꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕు ꯐꯥꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ! ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕ! ꯅꯪꯗꯤ ꯑꯁꯨꯝꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ꯫ ꯈꯪꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ? ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠ ꯃꯁꯥ ꯑꯃꯠꯇ ꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯐꯨꯔꯛꯄ ꯑꯗꯨꯗ ꯑꯅꯥꯕ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯖꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯩ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩꯕꯨ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯃꯁꯤꯒꯤ ꯈꯥꯎ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯈꯤꯗ꯭ꯔꯥ? ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯂꯕꯗꯤꯅꯦ ꯁꯤꯒꯗꯕꯅꯤ ꯈꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯄꯥꯛ ꯃꯈꯥꯗ ꯇꯥꯔꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯈꯨꯟꯀꯠꯇꯨꯅ
ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯏꯆꯜꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯛꯍꯦꯟꯕꯤ ꯀꯧꯏ꯫ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ? ꯐꯖꯩ꯫ ꯆꯤꯡꯂꯧ ꯁꯛꯁꯨ ꯁꯛꯍꯦꯜꯂꯤ꯫ ꯃꯤꯡꯒ ꯁꯛꯀ ꯆꯞ ꯆꯥꯅꯩ꯫ ꯑꯗꯨꯝꯅ ꯑꯩꯕꯨ ꯂꯛꯅꯕꯤꯒꯅꯨ꯫ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯒꯤ ꯃꯁꯤꯃꯗꯤ ꯂꯧꯕꯤꯍꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗ ꯄꯤ꯫ ꯁꯦ, ꯃꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯄꯤꯕꯤꯔꯝꯒꯅꯨ꯫ ꯑꯩꯅ ꯁꯨꯝ ꯄꯤꯕꯅꯦ꯫ ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ? ꯁꯦ, ꯂꯧꯁꯤꯜꯂꯨ꯫ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪ ꯑꯗꯨꯝ ꯄꯨꯖꯈꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯄꯥꯝꯗꯕ? ꯄꯥꯝꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯄꯤꯕꯅꯦ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯄꯤꯒꯗꯕ꯫ ꯁꯦ, ꯑꯩ ꯁꯤꯕꯤꯔꯝꯒꯦꯁꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛ ꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯌꯥꯝ ꯐꯖꯔꯦꯕꯣ? ꯐꯖꯗꯦ ꯀꯩꯁꯨ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯪꯅ ꯇꯨꯝꯕꯗ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯨꯀꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯅ ꯇꯨꯝꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯣ ꯍꯥꯏꯕ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯣꯏꯅꯣ? ꯋꯥꯈꯜꯗꯨ ꯃꯈꯥ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯌꯥꯎꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝꯂꯣꯝꯗ ꯍꯣꯏꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯏꯇꯥꯎꯁꯤꯡ, ꯌꯨꯝꯗ ꯍꯟꯅꯔꯁꯤꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ ꯌꯨꯝꯂꯣꯝꯗ꯫ ꯃꯈꯨꯠꯇ ꯄꯥꯏꯕ ꯆꯩ ꯑꯗꯨꯅ ꯌꯥꯎꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯤꯅ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯑꯩꯅ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯎ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯦꯕ꯫ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯍꯜꯂꯤ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯍꯜꯂꯛꯇꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯇꯦꯝꯕꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯗꯣꯟꯅ ꯍꯤꯡꯕ ꯑꯣꯏꯕꯅ ꯃꯆꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯉꯥꯡꯅ ꯁꯛꯅꯕꯤꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯆꯪꯂꯛꯇꯨꯅ ꯃꯃꯥꯅ ꯐꯝꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯀꯩꯗꯧꯔꯦ? ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯀꯩꯒꯤꯅꯣ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯅꯪ ꯉꯥꯏꯔꯤꯕꯅꯤꯅꯦ꯫ ꯂꯥꯎ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯀꯣꯟꯅ ꯐꯝꯃꯒꯦ, ꯈꯣꯡ ꯈꯨꯠ ꯍꯥꯟꯅ ꯍꯥꯝꯃꯨꯈꯤꯒꯦ꯫ ꯀꯣꯟꯅ ꯍꯥꯝꯃꯨ, ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯡ ꯊꯥꯡꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯝꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯍꯜꯂꯛꯎ ꯍꯥꯏꯕꯁꯦ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯆꯤꯡꯗꯅꯦ ꯌꯥꯎ ꯁꯤꯟꯕ ꯆꯠꯄ ꯌꯥꯔꯔꯣꯏ ꯅꯍꯥꯛ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯏꯟꯗꯕ ꯅꯠꯇ꯭ꯔꯥ? ꯁꯤꯗꯒꯤꯗꯤ ꯌꯦꯡꯉꯨ, ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯤ ꯇꯁꯦꯡꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯇꯦꯝꯕꯤꯅ ꯁꯥꯎꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯉꯥꯡꯂꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯕ ꯄꯣꯛꯂꯗꯨꯅ ꯍꯪꯂꯛꯏ, ꯅꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯨꯅ ꯅꯪꯅ ꯁꯤꯕꯅꯣ? ꯍꯩ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯔꯤꯕꯔꯣ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕ ꯃꯆꯥꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯁꯛꯍꯦꯟꯕꯤ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯤꯕꯤꯈꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯇꯁꯦꯡꯅ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯨꯅ ꯁꯤꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯝꯅ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ꯫ ꯇꯦꯝꯕꯤꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, ꯅꯪꯕꯨ ꯅꯔꯣꯜ ꯊꯣꯛꯇꯕ꯭ꯔꯣ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯂꯤꯛ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯎ ꯁꯦꯟꯕꯅꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯑꯗꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯆꯠꯂꯤꯕ꯭ꯔꯅꯦꯍꯦ? ꯅꯄꯥ ꯌꯥꯎꯗꯨꯅ ꯌꯣꯛꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯊꯧ ꯁꯥꯖꯕ꯭ꯔꯥ? ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯛꯍꯦꯟꯕꯤꯅ ꯇꯞꯅ ꯈꯨꯝꯖꯩ, ꯏꯃꯥ, ꯏꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ꯫
ꯅꯆꯥ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯆꯤꯡꯌꯥꯗ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯆꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯃꯁꯤꯕꯨ ꯊꯥꯖꯕꯤꯌꯨ ꯅꯪꯅ ꯎꯔꯣꯏ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟꯊꯤꯕ ꯅꯠꯇ꯭ꯔꯣ ꯄꯤꯇꯠ ꯄꯥꯇꯠꯄꯤ ꯃꯆꯥ ꯅꯪꯒꯨꯝꯕꯤ ꯑꯃꯗ ꯂꯩꯄꯥꯛ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯕꯤꯔꯝꯃꯦ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯒꯗ꯭ꯔꯣ ꯑꯩ ꯑꯁꯤꯕꯨ ꯅꯪꯅ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯆꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦ ꯀꯞꯁꯤꯟꯅꯒꯅꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯁꯀꯦꯟꯕꯤꯗꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯇꯦꯝꯕꯤꯅ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡꯗ ꯁꯣꯜꯍꯧꯏ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯋꯥꯏꯒꯨꯡ ꯆꯥꯒꯅꯤ ꯍꯥꯏꯕꯒꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯎꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯕ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯇꯦꯝꯕꯤꯁꯨ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯆꯤꯡꯌꯥꯗ ꯑꯃꯨꯛ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯦ ꯇꯦꯝꯕꯤ ꯆꯠꯈ꯭ꯔꯦ ꯁꯀꯦꯟꯕꯤꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯉꯥꯡꯈꯤꯗꯕ ꯉꯥꯛꯇꯅꯤ ꯃꯆꯥ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯁꯀꯦꯟꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯐꯃꯨꯡ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯍꯩꯔꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯌꯥꯎꯁꯦꯟꯕ ꯆꯠꯂꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏꯒꯦ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯑꯩ ꯂꯩꯔꯒꯦ ꯁꯀꯦꯟꯕꯤꯅ ꯑꯃꯨꯛ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯔꯝꯃꯤ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯉꯁꯤꯁꯦ ꯔꯥꯖꯀꯨꯃꯥꯔꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤꯁꯨ ꯄꯤꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ ꯂꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯒꯦꯟꯕꯤ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯍꯧꯏ ꯍꯣꯏꯗ ꯍꯌꯦꯡ ꯇꯨꯡꯗ ꯊꯦꯡꯅꯕꯗ ꯀꯥꯟꯗ ꯄꯤꯔꯒꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯔꯣꯏꯒꯦ ꯁꯣꯝꯗꯅ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗꯅꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯌꯥꯎꯁꯤꯡ ꯑꯗꯨꯗꯤ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯄꯥꯈꯪ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯩ ꯃꯍꯥꯛꯇꯤ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯆꯕꯅꯤ ꯉꯔꯥꯡꯒꯤ ꯃꯁꯛ ꯐꯖꯕꯤ ꯁꯀꯦꯟꯕꯤꯗꯣ ꯃꯍꯥꯛꯄꯨ ꯎꯅꯒꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ ꯐꯖꯕꯅꯤꯀꯣ ꯃꯍꯥꯛꯀꯤ ꯃꯁꯛꯇꯣ ꯀꯗꯥꯏꯗꯕꯨ ꯂꯩꯕꯖꯥꯠꯅꯣ ꯃꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔꯅ ꯁꯀꯦꯟꯕꯤꯕꯨ ꯂꯩꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯝꯗꯦ ꯎꯗꯦꯅꯦ ꯉꯔꯥꯡ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯉꯁꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯀꯥꯎꯕꯖꯥꯠꯂꯅꯦ ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯥꯎꯁꯟꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯃꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯌꯥꯎꯁꯦꯟꯕ ꯁꯒꯦꯟꯕꯤ ꯂꯩꯁꯥꯕꯤꯗꯨꯕꯨ ꯉꯁꯤ ꯂꯥꯛꯇꯕ꯭ꯔꯥ ꯂꯥꯛꯇꯦ ꯀꯔꯤꯒꯤꯅꯤ ꯍꯥꯏꯕꯒꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯉꯔꯥꯡꯁꯦ ꯂꯤꯛ ꯑꯃ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯕꯤꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯌꯥꯎꯁꯦꯟꯕ ꯑꯗꯨꯁꯨ ꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯌꯥꯎꯁꯤꯡ ꯑꯁꯤ ꯁꯦꯜꯂꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯊꯟꯇ ꯁꯣꯟꯖꯩ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯝꯂꯒ ꯐꯔꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯃꯥꯒꯤ ꯃꯌꯨꯝꯁꯤꯕꯨ ꯀꯗꯣꯝꯗ ꯑꯣꯏꯕꯤꯔꯕꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯁꯀꯦꯟꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯇꯥꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯣꯡꯈꯠꯈ꯭ꯔꯦ ꯊꯨꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯁꯒꯦꯟꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯝꯃꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯂꯛꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯂꯛꯈꯤꯕ ꯌꯨꯝꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯒꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯁꯀꯦꯟꯕꯤꯅ ꯇꯥꯔꯝꯃꯤ ꯀꯅꯥꯅꯣꯅꯦ ꯃꯄꯥꯟꯗ ꯂꯥꯛꯏꯕ ꯃꯤꯁꯤꯕꯣ
ꯑꯁꯤ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯪꯉꯤ, "ꯀꯩꯗꯧꯔꯦ ꯂꯥꯛꯇ꯭ꯔꯕꯗꯤ? ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯥꯎꯕ꯭ꯔꯣ?" "ꯐꯤꯗꯥ ꯊꯥꯖꯒꯦ, ꯂꯦꯡꯈꯠꯄꯤꯔꯛꯑꯣ." ꯁꯛꯍꯦꯟꯕꯤꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤꯗꯥ ꯊꯥꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏ, "ꯅꯪꯅ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯑꯕꯅꯤ, ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ." "ꯏꯕꯨꯡ, ꯑꯃꯨꯛꯇ ꯂꯩꯕꯤꯔꯝꯈꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯄꯤ꯫ "ꯏꯕꯨꯡ, ꯁꯦ, ꯂꯤꯛꯁꯦ ꯄꯨꯕꯤꯈꯣ." "ꯑꯩꯗꯤ ꯅꯪꯒꯤ ꯂꯤꯛꯁꯦ ꯂꯧꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨꯅꯤ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯗꯤ." ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯗꯨ ꯈꯨꯝꯐꯝ ꯈꯪꯖꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯒꯅꯤ꯫ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯨ." "ꯀꯔꯤ ꯋꯥꯅꯣ? ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ, ꯃꯗꯨ ꯉꯝꯖꯔꯣꯏ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ." "ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯣ? ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤꯒꯦ, ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ." ꯁꯛꯍꯦꯟꯕꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯀꯟꯅ ꯌꯥꯗꯦ꯫ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯦꯝꯕꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯒꯣꯜ ꯑꯃꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ "ꯀꯅꯥ ꯂꯥꯛꯄꯖꯥꯠꯅꯣꯅꯦ, ꯁꯒꯣꯜ ꯑꯃ ꯂꯩꯔꯤꯕꯁꯤꯅ?" ꯑꯁꯤ ꯍꯥꯏꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯦꯝꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, "ꯏꯕꯨꯡꯉꯣ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ?" "ꯏꯃꯥ, ꯑꯩ ꯔꯥꯖꯀꯨꯃꯥꯔꯅꯤ." ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯑꯩ ꯁꯛꯍꯦꯟꯕꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯁꯛꯍꯦꯟꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ, ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ." ꯇꯦꯝꯕꯤꯗꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯖꯗꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯨꯞꯅ ꯋꯥ ꯇꯥꯅꯖꯩ꯫ ꯀꯣꯟꯅꯊꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯁꯦ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ, ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯂꯦꯞꯄꯤꯒꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯏꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯑꯣꯏꯔꯝꯂꯦ꯫ ꯏꯃꯥꯅ ꯌꯥꯔꯦ, ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯈ꯭ꯔꯣ." ꯁꯛꯍꯦꯟꯕꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯏꯟꯈ꯭ꯔꯒꯤ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯁꯛꯍꯦꯟꯕꯤꯕꯨ ꯁꯒꯣꯜ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯤ ꯁꯛꯍꯦꯟꯕꯤꯗꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯔꯝꯃꯤ꯫